ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯦꯟꯇꯤ-ꯄꯤꯁ ꯏꯂꯤꯃꯦꯟ ꯑꯣꯏꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯅ IMDꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 2,900 ꯌꯧꯈ꯭ꯔꯦ, ꯃꯤꯖꯣꯔꯥꯝꯗ 2 ꯊꯦꯡꯅꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤ, ꯃꯆꯣꯏ-ꯃꯆꯣꯏ ꯇꯥꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯁꯔꯗꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕꯗ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯔꯖꯤꯠꯀꯤ ꯔꯦꯁꯤꯗꯦꯟꯁꯇ MLAꯁꯤꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕꯗ ꯁꯔꯀꯥꯔ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯑꯥꯔꯃꯤꯅ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯃꯨꯚꯃꯦꯟꯠꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯖꯨꯟ 1 ꯅꯠꯇ꯭ꯔꯒ 2ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟ ꯑꯁꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤ.ꯖꯦ.ꯄꯤꯒꯤ MLA ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕꯗ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ, ꯃꯣꯠ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯄꯥꯔꯇꯤꯒꯤ MLAꯁꯤꯡ ꯎꯟꯅꯕ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯕꯤꯌꯨ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡ ꯑꯁꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝꯗ ꯂꯩꯕꯅ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯀꯧꯔꯛꯄꯗ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯆꯤꯡꯒꯤ ꯂꯩꯔꯤꯕ MLA 3 ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ MLA 30 ꯑꯁꯤꯗꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯀꯧꯔꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯀꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒ ꯆꯠꯃꯤꯟꯅꯔꯤꯕ NPP ꯑꯃꯁꯨꯡ JDUꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯃꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A. ꯁꯔꯗꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯗ MLAꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗꯥꯡ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯨ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯅ ꯕꯤ.ꯖꯦ.ꯄꯤꯒꯤ MLAꯁꯤꯡ ꯃꯆꯣꯏ-ꯃꯆꯣꯏ ꯇꯥꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯅꯔꯛꯂꯤꯕ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯅ IMDꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡ ꯇꯥꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯕꯅ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯔꯦꯗ ꯑꯦꯂꯔꯠ ꯑꯃꯁꯨꯡ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯔꯊ ꯁꯥꯏꯟꯁꯦꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯦꯗꯔ ꯕꯨꯂꯦꯇꯤꯟ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁꯦꯅꯥꯄꯇꯤꯗ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯦꯟꯇꯤꯃꯤꯇꯔ 15.42 ꯑꯣꯏꯈꯤ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗꯅ ꯁꯦꯟꯇꯤꯃꯤꯇꯔ 7.62ꯒꯤ ꯆꯥꯡꯗ ꯅꯣꯡ ꯇꯥꯈꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯁꯦꯅꯥꯄꯇꯤ, ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣ ꯐ꯭ꯂꯥꯁ ꯐ꯭ꯂꯗꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯀꯟꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯆꯨꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯗꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 30ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯌꯥꯡꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕ ꯌꯥꯏ꯫ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ 3 ꯐꯥꯎꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ, ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 30ꯗꯒꯤ 90 ꯐꯥꯎꯕ ꯁꯤꯠꯂꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯖꯨꯟ 4ꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡ ꯆꯨꯕꯒꯤ ꯋꯥꯔꯅꯤꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯟꯗꯁ꯭ꯂꯥꯏꯗ, ꯃꯗꯁ꯭ꯂꯥꯏꯗ, ꯐ꯭ꯂꯥꯁ ꯐ꯭ꯂꯗ, ꯎ ꯋꯥ ꯇꯨꯕ ꯑꯃꯗꯤ ꯄꯥꯋꯔ ꯂꯥꯏꯟ ꯇꯠꯄꯅꯆꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯣꯛꯄ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ IMDꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯕꯨꯂꯦꯇꯤꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅꯕ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯑꯦꯗꯚꯥꯏꯖꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯋꯥꯇꯔ ꯂꯦꯚꯦꯜ ꯑꯦꯔꯤꯌꯥꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯡꯗ ꯆꯠꯇꯅꯕ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥꯁꯤꯡꯗ ꯆꯠꯇꯅꯕ ꯑꯃꯗꯤ ꯂꯦꯟꯗꯁ꯭ꯂꯥꯏꯗ ꯊꯣꯛꯀꯟꯕ ꯖꯒꯥꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫
Fibam asida miyamna tonga lawbidanaba mari leinaba authority khaktamangna ichawga mari leinaba pawsing confirm tawnaba khangalakli. Ichawga mari leinaba district administration na piriba emergency number sing save tawnaba khangalakli. Ichawga mari leinana miyamna maram leitana chathok chasin tawdanaba amadi maram chatana chathok chasin tawbana traffic congestion thokandanaba amasung emergency servicing da apanba pidanaba su khangalakli. Karigumba emergency leirabadi water resource department ki flood control number 038524515550 da contact tawnaba khangalakli. NTP's element oiriba su group sing loisindriba fawba Manipur da santi purakloi haina athawbana fongdokre. State asida thokliba chahi ani helaba kanglup ki irang asi NTP's element oiriba su group sing asi loisindriba fawba santi purakpa ngamloi haina Bharat Sarkar ki Ministry of Home Affairs ki official singda mayek sengna khangalamle haina Kokomi gi convener Khuraisam athawbana ngasi lamfelda leiba lub asigi office ta pangthokhiba pawgi mifam amada fongdokre. Mahakna makhatana haikibada Ministry of Home Affairs ki official singa unakiba aduda Manipur da thokliba irang asigi horakfamdi Bharat Sarkar amasung su group singi marakta minamba agreement ama sign tawnakiba adudagi thorakibani. Masi pumnamakki daita Bharat Sarkar na pugadabani. Masi pumnamak asi su group na thokanbani haibasi hawbadagi hauna miyamna khangnaduna lakrabani. Masimakna kukigi MLA amasung organization singna leiriba irang asi su group singa wari sanaraga loishanbiyo haina fongdorakiba asina nahan makai Bharat Sarkar na khanglamdrabasu hawjikti khanglabanina NTP's element oiriba su group sing loishanaba thabak paikhatbiyo. Kukigi leiriba CSO sing asi makhoigi mouthpiece ama oibana makhoina santi puraknabagi waroisin purakpa ngamloi. NTP's elements sing asigi maikaidagi makhoina taliba separate administration gi political demand adu fangdriba fawba maitai hatpa lepkhiroi haina leiribani. Maram aduna NTP's elements sing asi loishanabagi thabak aikhoida namsinba yaroi. NTP's elements sing asi Bharat Sarkar na tolop piduna amasung kem saduna makhoibu ngak senduna thamlibani. Maram aduna makhoi hana loishingadabani. Madu loisilaba matungda tampaktagi chenkraba kuki jogi miyam sing makhoisu hanagi mafamda amuk hana laktuna nungsichana na khunda laita hannabagi thabak adudi aikhoi tawge Bharat Sarkar yaudrabasu yai. Hena maru oiribadi NTP's elements sing asi loishinbani haina handak Ministry of Home Affairs ka wari sanaba aduda mayek singna khanghalamle haike. India da COVID active case lising aniga chatret yaukre Mizoram da ani thengnakre. Handakta nauna Southeast Asia gi leibak singdagi sandorakliba COVID variant RN1 laichet asigi active case India da lising aniga chatret yaukre. Awang nangpok lamdam gi Mizoram da su laichet asigi active case ani thengnakibaga loinana Arunachal Pradesh da su miro labinupi ama positive oiba thengnakrabani. Ministry of Health and Family Welfare na anobo COVID laichet asiga mari leinana fongdorakibada lebak asida Kerala da anobo active case masing chaniga kuntare thengnakibaga loinana punna active case masing listing amaga chamaga nifutaret yaukre. Kerala na laichet asigi mukokta leiri mathangda Maharashtra da active case masing chamriga kunmari thengnaduna ani subada leiri amadi lebak asigi capital Delhi da active case masing chaniga maudra mari thengnaduna ahum subada leiri. Ministry na fongdorakiba warol asigi matung inna Gujarat da active case masing chaniga kunhumdoi Maharashtra da nauna active case marfumari ama thengnakibaga loinana punna chatruka marfumathoi yaukre hairi. West Bengal da su anobo COVID laichet asigi case yangkai mapan nauna thengnakibaga loinana punna chamaga taruk yaukre. Khwaidagi nauba pauda Karnataka da masagi chahi humdoi suraba nupa ama COVID positive oikibaga loinana laichet asna maram oiduna laikhidre. Hawjik state asida laichet asna laikhidaba migi masing ahum sukre. BJP gi MLA sing amata oina punsinduna leiri machoi tanabagi wafam leite haina sardana fongdokre. Manipur da miyam gi lengak ama semba haibasi BJP amasung miyam gi apambani masida MLA sing na masa-masagi mathautang soiduna laukani haina BJP Manipur Pradesh ki President A Sardana fongdokre. Ngasi Imphal gi nitaipa chuthekta leiba BJP Manipur Pradesh ki office thambal sanglenda MLA sing gi mifam ama pangtholaba matungda pangmi sing na hangba wahang amagi paukhom piraduna wafam asi fongdokhibani. Mahakna makhatana hai irang asna maram oiraga Chief Minister resign tawkrabasu BJP gi MLA sing amata oina punsinduna leiri. Miyamna BJP MLA sing machoi tanabagi wafam ama hanglaglibasi madugumba karisu leite athubada miyam gi lengak semnaba akanba maongda hotnari hainasu mahakna makhatana fongdokhi. Nakalamaramda mifam aduda saruk yaruba Wangjing ACG MLA Ponam Brojena hai center leader singna anoba lengaki luchingba adu khalakadabani. Madu khalakpa adu MLA singna amata oina ngaiduna leiri. Party manungda MLA sing wakhalon manataba karis leite ngasi pangthokliba mifam asisu BJP Manipur Pradesh ki President A Sardada lengak lingnaba center da proposal thagatpiu haina MLA singna taksinnaba pangthokpani. Ngarang pangthokhiba MLA singi mifam aduda mapalda laikhiba MLA khara natana pumnamak saruk yakhiba aduna BJP manungda MLA sing amata oina punsinjuna leiri haibadu takle hainasu mahakna makhatana fongdokhi.
ngasigi mifam aduda singjamai ACG MLA Imnam Khemchan nungba ACG MLA Dinganglung Gangmai Langthabal ACG MLA Karam Syam Thangmaiban ACG MLA Khumukcham Joy Kisan Wangjing Tentha ACG MLA Paunam Brojen Uripok ACG MLA KH Raghumani Hyanglam ACG MLA Dr. Y Radhesham Bishnupur ACG MLA Govindas Konthauzam Lamnai ACG MLA KH Ibomcha Thangge ACG MLA T Robindro Konthauzam ACG MLA Dr. S Ranjan Kumbi ACG MLA S Premchandra Pachoi ACG MLA S Kunjakeshwar Amadi Wabagai ACG MLA Usam Dewensu Sarukyakhi